ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯑꯉꯛꯄ ꯃꯤꯁꯇꯔꯤꯌꯁ ꯑꯣꯏꯕ ꯃꯐꯝ ꯑꯁꯤ ꯃꯁꯤꯡ ꯊꯤꯡꯉꯝꯗꯅ ꯂꯩ꯫ ꯃꯐꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯆꯪꯂꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯄ꯭ꯔꯤꯊꯤꯕꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯄꯒ ꯆꯞ ꯃꯥꯟꯅꯍꯜꯂꯤ꯫ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥ ꯂꯩꯔꯕ ꯄꯦꯟꯇꯤꯡ ꯊꯥꯏꯅꯒꯤ ꯃꯇꯝꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯌꯦꯛꯇꯨꯅ ꯊꯝꯂꯝꯕ ꯀꯌꯥꯁꯨ ꯂꯩ꯫ ꯑꯩꯈꯣꯏꯅ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯔꯝꯗ ꯑꯔꯣꯟꯕ ꯀꯌꯥꯁꯨ ꯈꯪꯕ ꯉꯝꯃꯤ꯫ ꯑꯗꯨꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯉꯛꯄ ꯁꯨꯔꯨꯡ 6ꯀꯤ ꯃꯔꯝꯗ ꯈꯪꯃꯤꯟꯅꯁꯤ꯫ ꯃꯅꯤꯄꯨꯔꯒꯤꯁꯨ ꯌꯥꯎꯔꯤ꯫ ꯌꯥꯝꯅ ꯁꯥꯕ ꯂꯩꯉꯣꯏ ꯉꯥꯛꯇ ꯂꯩꯕ ꯗꯦꯖꯔꯠꯀꯤ ꯂꯝ ꯃꯤ ꯑꯃꯗ ꯇꯥꯗꯕ ꯏꯆꯤꯛ ꯆꯤꯛꯄ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯑꯉꯛꯄ ꯃꯑꯣꯡꯗ ꯑꯆꯧꯕ ꯅꯨꯡꯗ ꯍꯨꯠꯂꯒ ꯁꯦꯝꯕ ꯀꯦꯞꯁꯤꯡ ꯑꯁꯤ ꯂꯩ꯫ ꯃꯁꯤꯒꯤ ꯀꯦꯞꯁꯤꯡ ꯑꯁꯤꯕꯨ ꯃꯣꯒꯥꯎ ꯀꯦꯞ ꯍꯥꯏꯅ ꯈꯪꯅꯩ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯀꯦꯞꯁꯤꯡ ꯑꯁꯤ ꯀꯦꯞꯁ ꯑꯣꯐ ꯗ 1000 ꯕꯨꯙꯥꯁ ꯍꯥꯏꯅꯁꯨ ꯈꯪꯅꯩ꯫ ꯂꯝ ꯀꯣꯏꯕ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯃꯐꯝ ꯑꯁꯤ ꯑꯍꯥꯟꯕ ꯆꯪꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯂꯣꯏꯅ ꯑꯉꯛꯄ ꯐꯥꯎꯅꯈꯤ꯫ ꯃꯐꯝ ꯑꯁꯤꯗ ꯑꯇꯣꯞꯄ ꯌꯨꯅꯤꯚꯔꯁ ꯑꯃꯒꯤ ꯃꯑꯣꯡꯗ ꯀꯦꯞꯀꯤ ꯋꯥꯜꯁꯤꯡ ꯑꯁꯤꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯥꯏꯒꯤ ꯁꯛꯇꯝ, ꯁꯦꯂꯦꯁꯇꯤꯌꯦꯜ ꯕꯣꯗꯤꯁ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯁꯛ ꯃꯑꯣꯡ ꯀꯌꯥꯁꯨ ꯌꯦꯛꯇꯨꯅ ꯊꯝꯂꯝꯈꯤ꯫ ꯌꯦꯛꯂꯝꯂꯤꯕ ꯂꯥꯏ ꯑꯁꯤꯈꯛ ꯅꯠꯇꯅ ꯃꯁꯤꯗ ꯍꯛꯂꯝꯂꯤꯕ ꯅꯠꯇ꯭ꯔꯒ ꯏꯔꯝꯂꯤꯕ ꯃꯌꯦꯛꯁꯤꯡ ꯑꯁꯤꯁꯨ ꯌꯥꯝꯅ ꯃꯤꯁꯇꯔꯤꯌꯁ ꯑꯣꯏꯕ ꯉꯥꯛꯇꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯀꯦꯞ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯃꯥꯟꯗꯕ ꯑꯇꯣꯞꯄ ꯋꯥꯔꯜ ꯑꯃꯗ ꯆꯠꯅꯕꯒꯤ ꯂꯝꯕꯤ ꯃꯥꯟꯍꯜꯂꯤ꯫ ꯃꯐꯝꯁꯤꯗ ꯂꯩꯔꯝꯕ ꯃꯦꯅꯨꯁꯀ꯭ꯔꯤꯞ ꯑꯃꯗꯤ ꯏꯟꯁꯀ꯭ꯔꯤꯞꯁꯟꯁꯤꯡꯗ ꯏꯔꯝꯕꯗ 9th ꯁꯦꯟꯆꯨꯔꯤꯒꯤ ꯃꯇꯝꯗ ꯃꯣꯡꯁꯤꯡꯅ ꯀꯦꯞ ꯃꯅꯨꯡꯁꯤꯗ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯑꯇꯣꯞꯄ ꯌꯨꯅꯤꯚꯔꯁ ꯆꯠꯄꯒꯤ ꯄꯣꯔꯇꯦꯜ ꯑꯃ ꯀꯦꯞ ꯃꯅꯨꯡꯁꯤꯗ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯏꯅ ꯑꯇꯣꯞꯄ ꯌꯨꯅꯤꯚꯔꯁꯇ ꯋꯥꯈꯜꯅ ꯆꯠꯄ ꯉꯝꯃꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯆꯠꯂꯨꯔꯒ ꯍꯜꯂꯛꯂꯒ ꯑꯇꯣꯞꯄ ꯋꯥꯔꯜ ꯑꯃꯗ ꯃꯈꯣꯏꯅ ꯊꯦꯡꯅꯔꯛꯄꯁꯤꯡ ꯑꯗꯨ ꯀꯦꯞ ꯃꯅꯨꯡꯁꯤꯒꯤ ꯋꯥꯜꯁꯤꯡꯗ ꯌꯦꯛꯇꯨꯅ ꯑꯃꯗꯤ ꯏꯗꯨꯅ ꯊꯝꯂꯝꯕꯅꯤ ꯍꯥꯏꯅ ꯊꯥꯖꯅꯩ꯫ ꯊꯥꯏꯅꯒꯤ ꯃꯇꯝꯗꯒꯤ ꯍꯧꯔꯒ ꯌꯥꯝꯅ ꯆꯥꯎꯈꯠꯂꯝꯕ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯀꯌꯥ ꯂꯩꯔꯝꯕ ꯃꯔꯝꯅ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕꯁꯤꯡꯗ ꯊꯥꯏꯅꯒꯤ ꯃꯇꯝꯒꯤ ꯑꯣꯏꯕ ꯑꯉꯛꯄꯁꯤꯡ ꯑꯁꯤ ꯃꯁꯤꯡ ꯊꯤꯡꯉꯝꯗꯅ ꯂꯩ꯫ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯁꯥꯔꯝꯕꯅꯤ ꯍꯥꯏꯕꯗ ꯊꯥꯖꯔꯣꯏꯗꯧꯕ ꯃꯐꯝ 2 ꯂꯩ, ꯑꯖꯥꯟꯇꯥ ꯑꯃꯗꯤ ꯑꯦꯂꯣꯔꯥ ꯀꯦꯞꯁ꯫ ꯃꯐꯝ ꯑꯁꯤ ꯑꯍꯥꯟꯕ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯐꯖꯕ ꯑꯥꯔꯠ ꯑꯃꯗꯤ ꯑꯥꯔꯀꯤꯇꯦꯛꯆꯔꯒꯤ ꯃꯁꯛ ꯃꯑꯣꯡ ꯑꯣꯏꯅ ꯎꯏ꯫ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯍꯦꯛ ꯆꯪꯂꯨꯕ ꯃꯤꯀꯨꯞꯇ ꯂꯩꯔꯝꯂꯤꯕ ꯄꯤꯂꯔ ꯈꯨꯗꯤꯡꯃꯛ, ꯁ꯭ꯇꯦꯆꯨ ꯈꯨꯗꯤꯡꯃꯛ ꯑꯃꯗꯤ ꯌꯦꯛꯂꯝꯂꯤꯕ ꯂꯥꯏ ꯃꯌꯥꯝ ꯑꯁꯤꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯋꯥꯔꯤ ꯀꯌꯥ ꯎꯍꯜꯂꯛꯀꯅꯤ꯫ ꯃꯁꯤꯒꯨꯝꯕ ꯌꯥꯝꯅ ꯐꯖꯕ, ꯃꯃꯨꯠ ꯇꯥꯅ ꯑꯁꯨꯛ ꯆꯥꯎꯕ ꯁ꯭ꯇ꯭ꯔꯛꯆꯔ ꯁꯦꯝꯂꯝꯂꯤꯕ ꯑꯁꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤꯡꯅꯅꯤ ꯍꯥꯏꯕꯗ ꯊꯥꯖꯕ ꯋꯥꯠꯀꯅꯤ꯫ ꯂꯥꯏꯗ ꯀꯥ ꯍꯦꯟꯅ ꯊꯥꯖꯖꯕ ꯃꯤꯑꯣꯏ ꯈꯔꯅꯗꯤ ꯃꯁꯤ ꯃꯤꯅ ꯁꯦꯝꯂꯝꯕ ꯅꯠꯇꯦ, ꯏꯁꯣꯔꯅ ꯁꯦꯝꯂꯝꯕꯅꯤ ꯍꯥꯏꯅ ꯉꯁꯤꯁꯨ ꯑꯗꯨꯝ ꯊꯥꯖꯕ ꯌꯥꯎꯅꯔꯤ꯫ ꯍꯤꯁꯇꯣꯔꯤꯌꯟꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤꯕꯗꯁꯨ ꯃꯁꯤꯒꯤ ꯁꯦꯝꯂꯝꯂꯤꯕ ꯃꯑꯣꯡ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯅ ꯁꯦꯝꯂꯝꯕ ꯃꯔꯝꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯣꯗꯔꯟ ꯇꯦꯛꯅꯣꯂꯣꯖꯤ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯑꯅꯧꯕ ꯆꯞ ꯃꯥꯟꯅꯕ ꯑꯃ ꯁꯦꯝꯕꯗ ꯐꯥꯎ ꯋꯥꯅ ꯊꯣꯛꯀꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯚꯥꯞꯅ ꯑꯃꯨꯛꯇꯪ ꯁꯥꯒꯠꯇꯨꯅ ꯌꯦꯡꯕꯤꯌꯨ, ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥꯒꯤ ꯃꯃꯥꯡ ꯍꯧꯖꯤꯛꯀꯤ ꯁꯤꯒꯨꯝꯕ ꯃꯦꯁꯤꯅꯔꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯇꯦꯝꯄꯜ ꯑꯃꯗꯤ ꯁꯨꯔꯨꯡꯁꯤꯡ ꯑꯁꯤ ꯑꯆꯧꯕ ꯅꯨꯡ ꯑꯁꯤꯗꯒꯤ ꯍꯛꯂꯒ ꯁꯦꯝꯂꯝꯂꯤꯕꯅꯤ꯫ ꯑꯦꯂꯣꯔꯥꯒꯤ ꯀꯩꯂꯥꯁꯥ ꯇꯦꯝꯄꯜ ꯃꯁꯤ ꯑꯆꯧꯕ ꯅꯨꯡ ꯑꯃꯈꯛꯇꯗꯒꯤ ꯍꯛꯂꯒ ꯁꯦꯝꯂꯝꯕꯅꯤ, ꯑꯗꯨꯒ ꯃꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯉꯛꯄ ꯃꯐꯝ ꯑꯃꯁꯨ ꯑꯣꯏꯔꯤ꯫ ꯃꯔꯝꯗꯤ ꯃꯇꯝ ꯑꯗꯨꯗ ꯃꯁꯤꯒꯨꯝꯕ ꯁ꯭ꯇ꯭ꯔꯛꯆꯔ ꯑꯃ ꯁꯦꯝꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯈꯛꯇꯅꯗꯤ ꯑꯣꯏꯊꯣꯛꯂꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯉꯁꯤꯁꯨ ꯑꯖꯥꯟꯇꯥ ꯑꯃꯗꯤ ꯑꯦꯂꯣꯔꯥ ꯑꯁꯤ ꯃꯁꯤꯒꯨꯝꯕ ꯃꯤꯁꯇꯔꯤ ꯃꯌꯥꯝ ꯑꯁꯤꯅ ꯄꯤꯛ ꯊꯟꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯑꯥꯔꯠ, ꯔꯤꯂꯤꯖꯟ ꯑꯃꯗꯤ ꯁꯥꯏꯟꯁꯀꯤ ꯃꯔꯝꯗ ꯋꯥꯍꯪ ꯀꯌꯥ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯥꯎꯕ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗꯕ ꯀꯌꯥ ꯂꯩꯔꯤ꯫ ꯃꯦꯛꯁꯤꯀꯣꯒꯤ ꯌꯥꯝꯅ ꯁꯣꯡꯕ ꯖꯪꯒꯜ ꯃꯅꯨꯡ ꯑꯁꯤꯗ ꯌꯥꯝꯅ ꯇꯣꯞ ꯇꯣꯞꯄ ꯑꯆꯧꯕ ꯀꯦꯞ ꯑꯃ ꯂꯩ꯫ ꯀꯦꯞ ꯑꯁꯤ ꯑꯩꯈꯣꯏꯅ ꯀꯦꯞ ꯑꯣꯐ ꯁ꯭ꯋꯥꯂꯣꯁ ꯍꯥꯏꯅ ꯈꯪꯅꯩ꯫ ꯃꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯀꯦꯞꯁꯤꯡꯒꯤ ꯃꯅꯨꯡꯗ ꯆꯜꯂꯤ ꯑꯃꯗꯤ ꯆꯞ ꯌꯨꯡꯅ ꯂꯩꯕ ꯀꯦꯞ ꯑꯃꯅꯤ꯫ ꯃꯁꯤ ꯆꯞ ꯌꯨꯡꯅ ꯌꯥꯝꯅꯁꯨ ꯂꯨꯕ ꯀꯦꯞ ꯑꯃꯅꯤ꯫ ꯃꯊꯛꯇꯒꯤ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯀꯦꯞ ꯑꯁꯤꯒꯤ ꯃꯁꯛ ꯑꯁꯤ ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛ ꯆꯤꯡꯁꯤꯟꯈꯤꯗꯧꯕ ꯃꯥꯜꯂꯤ꯫ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥꯅ ꯕꯦꯖ ꯖꯝꯄꯤꯡ ꯑꯃꯗꯤ ꯑꯦꯗꯚꯦꯟꯆꯔ ꯖꯔꯅꯤꯒꯤꯗꯃꯛ ꯂꯥꯛꯅꯩ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯃꯐꯝ ꯑꯁꯤꯗ ꯆꯪꯈꯤꯕꯗꯒꯤ ꯊꯣꯛꯂꯛꯇꯕ ꯅꯠꯇ꯭ꯔꯒ ꯁꯤꯔꯒ ꯐꯪꯕꯁꯨ ꯌꯥꯎꯈꯤ꯫ ꯃꯤꯑꯣꯏ ꯀꯌꯥꯅ ꯑꯃꯨꯛ ꯕꯦꯖ ꯖꯝꯄꯤꯡ ꯇꯧꯕ ꯃꯇꯝꯗ ꯁꯣꯏꯕꯗꯒꯤ ꯁꯤꯕꯁꯨ ꯌꯥꯎꯈꯤ꯫ ꯂꯣꯀꯦꯜꯁꯤꯡꯅ ꯊꯥꯖꯕꯗꯁꯨ ꯀꯦꯞ ꯃꯅꯨꯡꯁꯤꯗ ꯀꯔꯤꯒꯨꯝꯕ ꯂꯥꯏꯒꯨꯝꯕ ꯑꯃ ꯂꯩ, ꯃꯁꯤꯅ ꯃꯤꯑꯣꯏꯁꯤꯡꯕꯨ ꯀꯧꯁꯤꯟꯕꯅꯤ ꯍꯥꯏꯅ ꯊꯥꯖꯅꯩ꯫ ꯑꯗꯨꯅ ꯃꯐꯝ ꯑꯁꯤ ꯆꯪꯕꯗꯗꯤ ꯌꯥꯝꯅ ꯂꯥꯏꯕ ꯑꯗꯨꯒ ꯊꯣꯛꯂꯛꯄꯗꯅ ꯌꯥꯝꯅ ꯂꯨꯕ ꯃꯐꯝ ꯑꯃ ꯑꯣꯏꯅ ꯂꯧꯅꯩ꯫ ꯀꯦꯞ ꯑꯣꯐ ꯗ ꯀ꯭ꯔꯤꯁꯇꯜ ꯍꯥꯏꯅ ꯈꯪꯅꯕ ꯃꯁꯤꯒꯤ ꯃꯦꯛꯁꯤꯀꯣꯗ ꯂꯩꯕ ꯀꯦꯞ ꯑꯁꯤ ꯍꯦꯛ ꯌꯦꯡꯕꯗ ꯑꯁꯦꯡꯕ ꯃꯥꯟꯗꯕ ꯑꯩꯈꯣꯏꯅ ꯁꯥꯏꯟꯁ ꯐꯤꯛꯁꯟ ꯃꯨꯚꯤꯗ ꯎꯕ ꯁꯛꯇꯝ ꯑꯃ ꯃꯥꯜꯂꯤ꯫ ꯀꯦꯞ ꯃꯅꯨꯡꯁꯤꯗ ꯌꯥꯝꯅ ꯇꯣꯞ ꯇꯣꯞꯄ ꯃꯁꯤꯒꯤ ꯑꯔꯪꯕ ꯀ꯭ꯔꯤꯁꯇꯦꯜꯁꯤꯡ ꯑꯁꯤ ꯋꯥꯜ ꯑꯃꯗꯤ ꯐ꯭ꯂꯣꯔꯗꯒꯤ ꯐꯥꯎꯒꯠꯂꯛꯂꯒ ꯂꯩ꯫
masi khwaidagi wangbada 40 feet muk wangbasi yawi. Scientists singna phongdokkhibada crystal sing asi chahi million kya changna water hit amadi mineral sing asina punsilaga ohelakpani hena phongdokhi. Mafam asi aikhoina changduna yengba matamda leiramliba saktam asi masa matanda semjabani habisi thajade. Aduga local sing thajabagi matung inadi crystal sing asi sakti chenba posak amani hena thajanai. Aduna masi thengluba miyosingda kariguma fataba thodok ama adum thoi haina thajanai. Maram asina posak asi mafum adugi local singi oinadi curse object ama oi. Masikang natana capacity hit amadi humidity asi aikhoina protective suits yaudana changlagadi yamna khudong thiningai oi. Asumna masiki capasu yamna fajaba adubu yamna khudong thiningai oiba amadi mysterious oiba mafam ama oi. Aikhoigi prithivida aikhoina khangdaba thainagi aronba kya lainung asida lei. Masi aikhoina khanghodana thengnabasu yawi. Asumna France ki Dordogne region da nupa masa marina 1940 ki matamda cape ama thengnakhi. Duga cape asigi manungda leiramliba saktam asina miyam pumba loina angakpa oinki. Masigi cape asi Lascaux cape haina khangnai. Cape asigi wall da chahi lising 13 muk leiraba habidi Paleolithic matamda yeklamba painting kara thengnakhi. Painting asida horse deer amadi bull gi saktam yektuna sa tanbagi saktam kya yeklamki. Yeklam liba color amadi masak mong asi yamna fazana yeklam bana painting asi stone age ki miyosing yeklam bani habida thajaba ngamnate. Experts na phongdokhibada stone age ki miyosing na sa tanba chalamdai da asumna yektuna ritual pangthoklaga sa tanba chalam mena phongdokhi. Masina makoi gi sa tanba sida mai pakma ngamalena thajanaramba oigina na phongdokhi. Yeklam leba painting sida soksil lakpaidamak ngasidi masigi cape asi miyosing na changbada athingba thamkhre. Aduba masiga chap manaba replica ama saduna madudu oina miyosing na yengba chanari. Manipur ki Tamenglong district ta Tamenglong dagi 27 km muk chalaga masida uriba cape asi lai. Masigi cape asi aikhoina Tharon cape haina khangnai. Aduga local sing na masi Kalem ki havdi House of Bats haina sukhangnai. Masi Tharon village dagi 2.5 km muk chalaga laibani. Cape asigi changfam asi 31.67 feet wangi aduga 42 feet muk pai. Cape manung asida tonga tonga chambers corridors amadi halls kya su lai. Aduga cape manung da lambi asi tonga tonga ba maikai da su lai. Lambi amada chalaga Kalem ki magu haina khangnaba stream asi yauba yai. Tharon cape asi thainagi matamgi maru oiba legends amadi oral tradition kya gasu mari leinai. Mafam asi lengmai naga singidi sacred site ama oina longnai. Makhoina thainagi matamdagi horga ritual isai amadi jagoina chingba kya cape manung sida pangthoktuna lai. Cape asida leiba dancing hall aina khangnaba sida cultural performance kya local festival singi saruga moina pangthoi. Aduga atopa chamber lovers hall aina khangnaba sigisu romantic folklore kya su leiri. Mafam asida Manipur gi ningthau oiramba King Bodachandra gi inscription su lei. Inscription havasi nungumba kharakanba posak amada iramba natraga haglamba wai sing adubuni. Masi maru oina historical information ningthau gi yathang mi gi maming natraga karigumba maru oiba thaudoki record kumbu oigali. Tharon kepta iramliba inscription asi Bengali Meitei meg amadi Roman script da 1946 ki matamda irambani. Masina mafam asida tonga tonganba loan gi influence lerame havasi taglei. Aduga archaeological discoveries da mafum sida Huabian culture ga mari leinaba posak kya phangki. Huabian havasi Vietnam gi Huabian province adubani. Atopa Manipur gi mafum da Huabian culture gi tulasi nongpo kaithel manbida thengnaki. Asumna Tharon ki basi Manipur gi yamna maru oiba thainagi matam gi culture kya ga mari leinaba mafum ama oi.